बाहुबली ना हजी लफोई सोरी मा थांगक तो तौ यो मथौ तंgai si ka thali si yong ni is nong phalo thang pai ba si ka mai anta so taw rom gen pai thok ta na pai ba thang ni khuman gi thang pai ni hai une khuman gi thang pak pai ra ga pukri ma pan da chatli managa na pak ba se managa na pak ko ni mayang kang chale du su dum managa je dum pak pa ni ye managa ji ga dum phau phau ba ya ra ni phau lo lok pa matam da se bahubali tha doi mi se papa na su thang mo du na ma thang doi mi se Mahendra Amrenda Bahubali opa ye bat ka baba di opa bat ka di ke kadro ke si ta ke kadro se athal ro da le direct ka odra ye ke ngata ni ne ngai pi ma chicken yong lafoi di se machu di lai phajare ma khong do ka thalang mo lafu do jadre kang su kang nge ka thalo do lafoi pa la roi ne pa to jen ka thalang mo pa na ti nang pa ro jab jab jala mu da na lore da na do thaba gi su ni ngai ba na drai mon da nong phaduk ni thang pai do thang do na nusi halu ne khara is kyam kal lage na lang samu lage thuri kyam kal lage khong ba na ka illi bo ni ne tum thadara mo mata mata taw da na to labu papa na ko na kai da lang do mayang lang na chan ni thadara mo phajana luje da ju ngo ni luje da su ngau re yong du mina ya ni ma se luje batan ba mi ma oi lai ra men nga pha ba di hai luje batan le do ma khong do phajana ma khong thing ka thar pi ram mo nang ye to to ai thaba su ye na block wa na men nangi kaino gi ni ne nai ba phai nangi ama du gi content lo bi da bai na ina ma du ge karino aina kaino ha gi do ma gi no ai upane pa he single ai single ni ko ai upane pa he single yung ni la fu je ma khong na in ba bu ngam de do ma taw yek ting yung ni no no ni pa to jen kai de lang duk toi ba khang de do sana kan da su palu ka bi nga ta lei bobo la pu ye buki da tha dau ra tha da noi ngo dum lei sa noi khoi pung thon de du khara khara chaw de du thanggalo sem anta sagan du ko thanggalo ne ma khoi ani chang na khoi ani chang na sagan du ko pu da na sia si de na bahubali ne na aina kan na gap thilu ba si di phola ta re yung sagan da thanggalo da na do na ki content na mag ta wa dro ai content ni hai bo na pa ta ju bi de na oi ma han ma beton phang mo da na mo da lising ani ni tha ri bai na ina da pi da adu ta na de en mo da ki me na ni ngang ni ko ba sa wa bo pa de kari mai le ma en mo da badran tong do ni ina pi mi an du phagi do na mo da ina mo pi mi an du di photo nga po na ke sagan da tham photo nga po ba kapa ke an ko ai la ke da na udri ni na mi sak to udi ne shumang da lem shumang da le mo ani ne lo re ta ti me ko ise ho thong khale alu ngata na nami karon khitang palak khitang happy aduga chana la putpa hape morok tang khai hape aduga khole hawai makhu chabi do aduga ma hape khitang aduga sengo thong ama ngawi siga aduga mama papa su leite mama su papa su kena to pagi doctor chatna khi mo yani ma siga khesri hoina tawre khodi na jinga su heli banina niramis ni hajik to khesri hoina thonge akhoi ge meite gi type ni kang na tawna khala kana tawna ne ngane re khesri mo thong duga siga ina mana masing choiram bai ni mana kang hu su mayam ta le du kang hu su mayam ta lak na le re hap na bai ni anda sa na bai su sunan da putho thamme chi chi asu aina khara ai ngo se haw na lo ni bo yam haw do di male khangde ren kari haina doi ba khangde yam haw do di male ai na chakla mak pe ra khangde su chaklam chale ba ko pung ma makhai rom ta chale
ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕ ꯃꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏ ꯁꯪꯒꯣꯝꯕꯨꯗꯤ ꯊꯛꯈꯤ ꯈꯔ ꯂꯥꯝꯃꯛꯑꯦ ꯑꯗꯣ ꯁꯤ ꯊꯝꯃꯒꯦ ꯔꯦꯗꯤ ꯇꯧꯔꯒ ꯂꯥꯛꯑꯒ ꯄꯨꯟꯅ ꯇꯧꯅ ꯍꯧꯖꯤꯛ ꯆꯥꯅꯅꯕꯒꯤ ꯑꯩ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯕꯅꯤ ꯋꯥꯟ ꯇꯥꯏꯝꯗ ꯑꯣꯏꯅ ꯇꯧꯔꯦ ꯃꯃꯥ ꯄꯄꯥ ꯃꯃꯥ ꯆꯤꯆꯦ ꯏꯇꯩꯍꯟ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏꯁꯨ ꯌꯥꯎꯔꯤ ꯑꯩ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯣꯏꯗꯣ ꯂꯥꯛꯏ ꯑꯗꯣ ꯋꯥꯟ ꯇꯥꯏꯝꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯩ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯃꯃꯥ ꯄꯄꯥꯁꯨ ꯗꯥꯛꯇꯔꯗ ꯆꯠꯈꯤ ꯆꯠꯇ ꯌꯥꯗꯅꯅꯦ ꯉꯔꯥꯡꯁꯨ ꯆꯠꯂꯦ ꯉꯁꯤꯁꯨ ꯆꯠꯂꯦ ꯗꯥꯛꯇꯔꯗꯣ ꯉꯔꯥꯡ ꯆꯠꯄꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯌꯥ ꯅꯨꯡꯉꯥꯏꯇꯕꯩꯅꯦꯕ ꯃꯌꯥ ꯐꯨꯛꯇꯣꯏꯅꯤ ꯑꯗꯨꯗꯨꯒꯤ ꯃꯌꯥ ꯐꯨꯛꯄꯗꯣ ꯉꯁꯤ ꯑꯣꯏꯅ ꯂꯥꯎꯋꯦꯅ ꯉꯔꯥꯡ ꯍꯤꯗꯥꯛ ꯊꯥꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯄꯄꯥ ꯃꯃꯥ ꯆꯠꯇ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯞꯇꯥꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯈꯪꯍꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯗꯩꯁꯨ ꯁꯣꯝꯗ ꯂꯥꯛꯄꯗꯅꯦ ꯊꯕꯛ ꯑꯃꯁꯨ ꯂꯩꯌꯦꯅ ꯊꯕꯛꯁꯨ ꯃꯌꯥꯝ ꯆꯪꯒꯗꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯃꯥꯗꯣ ꯈꯪꯗꯦ ꯃꯇꯥ ꯍꯥꯏꯗꯤ ꯍꯜꯂꯛꯄꯗ ꯖꯥꯔꯗꯤ ꯐꯪꯅꯕꯩ ꯋꯥꯔꯤꯅꯤ ꯐꯪꯅꯗꯣꯏꯔꯥ ꯐꯪꯅꯔꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒ ꯏꯄꯥ ꯅꯤꯄꯥꯒ ꯂꯩ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯒꯦ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯔꯒ ꯄꯣꯊꯥꯅꯕꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯥꯡꯍꯧꯁꯦ ꯁꯣꯏꯔꯒꯦ ꯑꯗꯨꯒ ꯊꯕꯤ ꯀꯩꯅꯣ ꯆꯤꯛꯅꯕ ꯀꯩꯅꯣ ꯇꯧꯔꯒꯦ ꯈꯔ ꯁꯤꯒ ꯃꯆꯤꯗ ꯆꯤꯛꯅꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯨ ꯇꯣꯉꯥꯟꯅ ꯉꯧꯔꯦ ꯑꯩ ꯅꯨꯄꯥꯗꯣ ꯌꯣꯡꯆꯥꯛꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯂꯣꯏ ꯈꯟꯗꯣꯛꯑꯒ ꯑꯩꯅ ꯇꯣꯉꯥꯟꯅ ꯉꯧꯕꯅꯦ ꯑꯍꯥꯟꯕꯗ ꯍꯥꯞꯆꯤꯜꯂꯨꯔꯦ ꯃꯥꯗꯣ ꯄꯥꯝꯖꯟꯗꯕꯅꯦꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯃꯥꯁꯦ ꯑꯂꯨ ꯉꯧꯕ ꯀꯩꯅꯣ ꯇꯧꯕꯅ ꯑꯗꯨꯝ ꯄꯥꯝꯃꯦꯅꯅꯦ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯆꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯁꯤꯒ ꯂꯩꯔꯦ ꯆꯤꯛꯅꯕꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯌꯥꯎꯔꯦꯈꯔ ꯀꯥꯡꯍꯧꯅꯤ ꯃꯌꯥꯏꯗꯩꯁꯦ ꯀꯥꯡꯍꯧꯒ ꯊꯕꯤꯒ ꯈꯥꯏꯗꯣꯛꯅ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯣꯏ ꯃꯊꯪ ꯂꯥꯛꯄꯗ ꯊꯦꯡꯉꯦ 2:30 ꯇꯥꯔꯛꯑꯦ ꯑꯩꯈꯣꯏ ꯔꯣꯃꯤꯅꯥ ꯍꯣꯏꯗꯁꯨ ꯆꯪꯉꯦ ꯀꯨꯏꯔꯦ ꯆꯪꯗꯕ ꯀꯨꯏꯔꯕꯅꯤꯅ ꯁꯤꯔꯣꯡ ꯂꯩꯀꯥꯏꯗꯁꯨ ꯆꯪꯉꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯂꯥꯛꯑꯦ ꯁꯤꯒ ꯋꯥ ꯁꯅꯥꯊꯣꯏ ꯃꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦ ꯃꯃꯥꯅ ꯄꯨꯔꯛꯏꯃꯤꯁꯦ ꯃꯥ ꯐꯨꯅꯕꯩ ꯆꯩꯒ ꯑꯣꯏ ꯆꯩꯒ ꯄꯨ ꯂꯥꯛꯏꯅꯤ ꯆꯤꯆꯦ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯂꯥꯡ ꯂꯥꯡꯉꯤ ꯌꯥꯝꯅ ꯀꯩꯅꯣ ꯁꯤꯀꯥ ꯄꯥꯟꯕ ꯍꯥꯏꯗꯤ ꯑꯣ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯣ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯁꯥꯠꯂꯤꯕ ꯁꯤꯀꯥ ꯄꯥꯟꯕꯒ ꯌꯥꯎꯔꯤ ꯋꯦꯗꯔ ꯐꯔꯗꯤ ꯆꯥꯛ ꯀꯧꯔꯛꯀꯦ ꯆꯤꯆꯦ ꯏꯂꯥꯡ ꯂꯥꯡꯉꯤ ꯂꯥꯛꯑ ꯆꯠꯂꯤ ꯂꯧꯔꯣ ꯃꯁꯛꯇꯨ ꯕꯥꯏ ꯕꯥꯏ ꯌꯧꯔ ꯍꯥꯏꯔꯣ ꯆꯠꯈꯔꯦ ꯏꯂꯥꯡ ꯂꯥꯡꯉꯩ ꯂꯣꯏ ꯆꯪꯅ ꯆꯠꯄꯒꯤ ꯋꯥꯁꯨ ꯋꯥꯅꯔꯦ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯂꯣꯏꯅꯔꯦ ꯑꯩꯁꯦ ꯗꯥꯎ ꯌꯥꯅ ꯁꯤꯒ ꯌꯦꯡꯉꯨꯗꯨ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯩꯕꯣꯡ ꯃꯨꯜꯂꯦꯅꯅꯦ ꯊꯩꯕꯣꯡ 2 ꯄꯨꯔꯛꯑꯝꯃꯦ ꯊꯩꯕꯣꯡꯒ ꯊꯥꯡꯖꯤꯡꯁꯦ ꯑꯩꯅ ꯃꯉꯣꯟ ꯇꯞꯄꯁꯤꯒꯅꯦ ꯀꯥꯕꯣꯡꯉꯁꯇꯕꯨꯗꯤ ꯃꯌꯥꯝ ꯇꯧꯊꯔꯦ ꯍꯥꯏꯌꯦꯕ ꯆꯠꯄꯗꯣ ꯉꯝꯅꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥꯕꯣꯡꯉꯁ ꯕꯖꯥꯔꯒꯗꯣ ꯆꯠꯄꯗꯣ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯃꯃꯥ ꯕꯕꯥ ꯑꯅꯤꯃꯛꯁꯨ ꯃꯁꯥꯗꯣ ꯄꯥꯡꯁꯟꯗꯅ ꯂꯩꯔꯤ ꯊꯥꯡꯖꯤꯡꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯅꯍꯥꯟ ꯃꯥ ꯊꯥꯡꯖꯤꯡ ꯃꯥꯗꯤ ꯍꯦꯛꯇ ꯆꯠꯄꯗꯨꯒ ꯑꯩ ꯅꯨꯄꯥꯗꯣ ꯊꯥꯡꯖꯤꯡ ꯍꯦꯛꯇ ꯂꯩꯅ ꯂꯥꯛꯏꯑꯕ ꯑꯩ ꯂꯩꯔꯤꯉꯩꯗꯁꯤꯁꯨ ꯑꯗꯨꯝ ꯊꯥꯡꯖꯤꯡ ꯀꯩꯅꯣ ꯇꯧꯔꯁꯨ ꯊꯥꯡꯖꯤꯡꯗꯣ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯃꯥꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯡꯖꯤꯡ ꯃꯇꯥ ꯆꯥꯔꯗꯤ ꯄꯨꯔꯛꯑꯣ ꯑꯣꯏꯅ ꯂꯣꯏ ꯂꯣꯏꯔꯦꯅꯦ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯨ ꯐꯖꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯞꯄꯤꯅ ꯂꯧꯊꯣꯛꯇ ꯌꯥꯔꯣꯏ ꯂꯧꯊꯣꯛꯀꯗꯕꯁꯤ ꯇꯞꯄꯤ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯂꯣꯏꯅ ꯇꯤꯡꯈꯪ ꯉꯥꯛꯇ ꯑꯃꯟꯕꯗ ꯂꯣꯏꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨ ꯊꯥꯡꯖꯤꯡ ꯐꯖꯔꯦ ꯊꯥꯡꯖꯤꯡꯁꯦ ꯍꯥꯎꯔꯅꯤ ꯃꯤꯔꯥꯃꯦꯁ ꯑꯣꯏꯔꯁꯨ ꯃꯦꯠꯄ ꯁꯤ ꯀꯩꯅꯣꯝꯈ ꯌꯦꯡꯉꯨꯅꯦꯁꯦ ꯉꯔꯥꯡꯒꯤ ꯊꯥꯡꯖꯤꯡꯗꯣ ꯀꯥꯏꯅ ꯂꯩꯕꯗꯨꯒꯅꯦ ꯑꯩꯅ ꯂꯧꯊꯣꯛꯄꯗ ꯇꯤꯡꯈꯪ ꯑꯃ ꯅꯞꯄꯦꯅꯦ ꯁꯤꯉꯩꯁꯤꯗ ꯀꯥꯏꯅ ꯂꯩꯕꯗꯣ ꯂꯧꯊꯣꯛꯄꯗ ꯀꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯈ꯭ꯔꯅꯣ ꯌꯦꯡꯉꯨ ꯈꯨꯠꯁꯤꯒ ꯁꯨꯃꯥꯏꯅ ꯇꯣꯡꯉꯒ ꯌꯥꯝ ꯐꯖꯔꯦ ꯊꯥꯡꯖꯤꯡꯁꯦ ꯂꯣꯏꯔꯦ ꯍꯥꯎꯕ ꯂꯣꯏꯔꯅꯤ
Bang kita cupu tap tap na. In the jar. In no ina pakai dah ni. Cari je. Waram ngani ne jubi hai se. नहीं पर नीचे ले काटू ये दिखदारी नहीं धोरबान नहीं हो का तिनेला ओ हाते दे मा हो नहीं ओए कोई दे कोई नो दो तीन बार मुझे ले Ase jubi waram ngani ne pa. ओए रसी तब रो Maga iga breakfast tau dro bani sangom ga singa dry fruit ating ba lapoi apple makuko na thamme. Napa man bigi mela tare ta wili lasi. Duni ne. Kada wa dino ne. तो ले ले मैंने Ase ani se kg ke ano. हम थे Kg ga hisab matro. Kaki om hele. Ha? Kaki om hele. Ado papa kg wonda bi le le ro. ले ले मेरे पास नहीं था Puna maksiga. Lupa chani ki nga ji uni. She. Mako dom da thau ne mta. Sin da sandu ne ani hena thamu ne puna tona ei photo ka. Ninge. तो ना कुछ ना कुछ Lupa chani ki nga ni tawi si ji uni si bo. Khujam se lupa man bi nga ta ngai hre. Pangkhok mayam se ngarang ne lag bani ngarang nen bado se pangkhok mayam se kana to ron ngarang na han na len bani se haji ki sem gare haji ki sem ga chana ga tawraga thonge ngaure chana ga loina na ngaure khujin ka ki brai bo yung ga tap na taw ko ei kijei wo pa pha bom bom nei do Kihalaka no nang namo. nai ko jam na do mana kallu no maton do khuna ni po ma ni Mandi machi ga suka kakta bajan. ka ini ne Ini ulaga sumaina laicho base sathi bani ben. ka ini ne yin da lak ni da khani ma na ka ai ni ne da sangal lak pa du ga ne kuna du ga machi du na hal na mi na ne ai chau re ini ne Nada hai do. nai ni Nai thong. loi ni Nai thong. ma nai thui ro is ho pa gi ma khong ta re To ko ni khara ni. nai wo pai thore ta wi se mamang chahi da jumda lai lak pa da sandel phau na boroi tingang na thin gi ba sandel phau da na chau ba boroi tingang sum ka sang ma boroi tingang na ai tong ni sandel da phau na siga thin gi ba maton lai Boroi tingkang na tele bu tingkang ni. boroi tingang ni boroi masa akang ba do ado samai na tong na tingang a chau ba do Adu ro. du ga samai sandel na thak ana ne chalu ri bai na labuk ta boroi pan ba jeng gen ganga boroi do adu ga ne chalu ba du ga gi aya adu ga phau na i thoki ba du ni ne adu ga tingang pan de na lai ram ga nung da muri tong na musinu na u lai ram ni To ko ma thilam bai da. kai no thokri do To ko toy re.
ꯇꯣꯏꯈꯤꯔ ꯀꯩꯅꯣ ꯀꯅꯥꯅꯣꯅꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯇꯗꯤ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯊꯤꯟꯈꯤꯕꯒꯤ ꯗꯥꯛ ꯃꯌꯥꯏꯗ ꯄꯣꯡꯂꯛ ꯂꯩ ꯁꯧꯗꯕꯁꯦ ꯄꯄꯥꯗ ꯑꯩꯅ ꯃꯁꯥ ꯀꯟꯕ ꯉꯥ ꯍꯥꯏꯈꯤꯕ ꯑꯗꯣ ꯃꯁꯥ ꯇꯀꯠ ꯇꯀꯠ ꯇꯦꯛꯄ ꯉꯥ ꯄꯨꯔꯛꯑꯦ ꯍꯥꯎꯔꯅꯤ ꯆꯦ ꯉꯁꯤ ꯉꯥ ꯇꯪꯕꯅꯤ ꯅꯍꯥꯟꯗꯩ ꯅꯨꯃꯤꯠ 12ꯅꯤ ꯉꯥ ꯍꯦꯜꯂ ꯃꯇꯨꯡ ꯉꯁꯤꯗꯤ 12ꯅꯤ ꯁꯨꯕꯅꯤ ꯉꯥ ꯇꯪꯕ ꯅꯨꯃꯤꯠ ꯏꯂꯤꯁꯥꯁꯨ ꯉꯁꯪ ꯉꯥꯡꯕ ꯊꯣꯛꯍꯧꯔꯦ ꯑꯗꯣ 이리사가도 ꯃꯒꯨꯟ ꯀꯟꯃꯜꯂꯦ ꯑꯩꯅ ꯅꯍꯥꯟꯉꯩ ꯆꯥꯗ꯭ꯔꯒ ꯆꯥꯔꯗꯤ ꯑꯃꯨꯛ ꯏꯁꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯩ ꯃꯃꯥꯁꯨ ꯆꯥꯔꯣꯏ ꯍꯥꯏ ꯃꯁꯥꯗꯣ ꯃꯃꯥꯁꯨ 이리사도 ꯆꯥꯕꯒ ꯄꯥꯜꯂꯦ ꯑꯗꯨꯅ ꯉꯥꯁꯤꯡꯂ ꯕꯥꯎꯔ ꯍꯥꯏꯈꯤꯕꯗꯣ ꯉꯥꯁꯤꯡꯁꯦ ꯌꯦꯡꯉꯨꯗꯣ ꯐꯖꯔꯦ ꯉꯥꯁꯤꯡꯁꯦ ꯉꯁꯤ ꯊꯣꯡꯗꯔꯅꯤ ꯉꯥ ꯇꯪꯕ ꯅꯨꯃꯤꯠꯅꯤꯅ ꯍꯥꯎꯔꯅꯤ ꯁꯦ ꯁꯤꯒ ꯂꯐꯣꯏ ꯃꯌꯥꯡꯍꯩ ꯂꯐꯣꯏꯁꯨ ꯂꯐꯥꯡ ꯑꯅꯤ ꯄꯨꯁꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯄꯦꯜꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣ ꯃꯣꯟꯐꯨꯂꯤ ꯃꯣꯟꯐꯨꯂꯤ ꯀꯦꯖꯤ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯉꯧꯅ ꯆꯥꯃꯟꯈꯤꯗꯅ ꯁꯤꯒ ꯂꯥꯛꯑ ꯃꯣꯟꯐꯨꯂꯤꯁꯦ ꯐꯖꯅ ꯍꯩꯅꯔꯦ ꯑꯩ ꯃꯣꯟꯐꯨꯂꯤ ꯑꯗꯨꯝ ꯆꯥ ꯒꯦꯁꯁꯨ ꯀꯥꯗꯦ ꯆꯥꯅꯤꯡꯅ ꯇꯧꯔꯤ ꯃꯥꯅꯦ ꯈꯨꯆꯥ ꯑꯃꯅꯤ ꯆꯥꯔꯤꯁꯦ ꯈꯣꯏꯗꯨꯝꯁꯨ ꯆꯥꯒꯜꯂꯦ ꯍꯥꯏꯅ ꯈꯣꯏꯗꯨꯝꯁꯨ ꯑꯃꯨꯛꯀ ꯄꯨꯔꯛꯑꯦꯅꯦ ꯅꯍꯥꯟꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯄꯨꯔꯛꯅ ꯂꯣꯏꯈꯔꯦ ꯑꯃꯨꯛ ꯄꯨꯔꯛꯑꯦ ꯆꯥꯕ ꯍꯧꯗꯣꯔꯦ ꯉꯥ ꯇꯪꯕꯩ ꯉꯥ ꯉꯧꯅ ꯆꯥꯕ ꯍꯧꯗꯣꯔꯦ ꯊꯥꯡꯖꯤꯡꯁꯨ ꯐꯖꯅ ꯂꯣꯏꯔꯦ ꯑꯗꯨ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ ꯍꯥꯎꯔꯅꯤ ꯁꯤꯁꯨ ꯊꯥꯡꯖꯤꯡꯁꯦ ꯐꯖꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯃ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯃꯤꯁꯨ ꯊꯕꯛ ꯁꯨꯍꯜꯂꯤ ꯃꯣꯏ 3 ꯊꯕꯛ ꯁꯨꯕ ꯃꯤꯒꯤꯅ ꯑꯁꯤ ꯑꯃ ꯃꯦꯠꯂꯅꯤ ꯃꯣꯏꯗꯤ ꯊꯥꯡꯖꯤꯡꯗꯣ ꯍꯩꯅꯁꯟꯗꯕꯅꯤꯅꯅꯦ ꯃꯔꯣꯜ ꯂꯣꯟꯕꯁꯤꯡꯒꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤꯅ ꯁꯤ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤꯅ ꯁꯤ ꯇꯧꯔꯅꯤ ꯑꯃꯦꯠꯄꯤꯁꯦ ꯃꯈꯜ 2 ꯇꯧꯔꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯦꯛꯂꯦ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯃꯄꯨꯝ ꯑꯃꯒ ꯍꯥꯞꯄꯒ ꯆꯥ ꯉꯝꯅꯔꯣꯏ ꯁꯤ ꯈꯤꯇꯪꯇꯅꯦ ꯍꯥꯞꯇꯣꯏꯁꯤ ꯈꯨꯠꯁꯥ ꯑꯃ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯄꯥꯡꯈꯣꯛ ꯐꯨꯠꯂꯤꯅꯤ ꯂꯣꯏꯔꯦ ꯍꯥꯎꯕꯗꯤ ꯂꯣꯏꯔꯅꯤ ꯉꯥꯁꯨ ꯐꯖꯅ ꯍꯥꯞꯈ꯭ꯔꯃꯤ ꯅꯝꯅ ꯇꯧꯅ ꯑꯗꯒꯤ ꯇꯤꯜꯍꯧꯁꯨ ꯆꯅꯝꯁꯨ ꯃꯄꯨꯝ ꯍꯥꯞꯄꯤ ꯄꯥꯡꯈꯣꯛꯁꯤꯒ ꯑꯗꯒꯤ ꯍꯩꯅꯧꯁꯨꯅꯦ ꯑꯁꯪꯕ ꯍꯥꯞꯄꯤ ꯁꯤꯟꯅꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯤꯗꯣ ꯂꯦꯡꯗꯅꯕꯒꯤ ꯀ꯭ꯋꯥꯁꯨ ꯍꯥꯞꯄꯤ ꯈꯪꯕ꯭ꯔꯥ ꯃꯃꯥꯅꯅꯦ ꯂꯦꯡꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅꯅꯦ ꯂꯦꯡꯒꯗ꯭ꯔꯅ ꯀꯤꯃꯟꯕꯗꯨꯒꯅꯦ ꯀ꯭ꯋꯥ ꯑꯆꯣꯠꯄ ꯍꯥꯞꯄꯤ ꯀ꯭ꯋꯥ ꯀꯩꯅꯣ ꯇꯧꯕ ꯑꯅꯧꯕꯅꯦ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯍꯥꯞꯄꯤ ꯑꯗꯨ ꯍꯥꯞꯄꯗꯤ ꯂꯦꯡꯗꯦ ꯍꯥꯏ ꯃꯌꯥꯝꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯍꯥꯎꯔꯦꯁꯦ ꯆꯥꯗ꯭ꯔꯤꯉꯩꯅ ꯍꯥꯎꯔꯦ ꯑꯩꯗꯤ ꯃꯆꯤꯟꯗ ꯍꯥꯎꯔꯦ ꯁꯦꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯒꯤ ꯏꯚꯤꯅꯤꯡꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯀ꯭ꯔꯤꯝ ꯕꯣꯟꯒ ꯍꯧꯔꯒ ꯆꯥꯈꯤꯕꯩꯅꯤ ꯃꯌꯥꯝ ꯑꯇꯥꯗ ꯆꯤꯅꯤ ꯉꯥꯡꯕ ꯊꯤꯠꯂꯒ ꯍꯧꯕꯒꯤꯅꯤ ꯍꯥꯎꯋꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯁ꯭ꯅꯦꯛꯇ ꯑꯗꯨꯝ ꯅꯨꯡꯊꯤꯟꯁꯦ ꯑꯆꯥꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯨꯒꯤꯅꯤ ꯁꯤꯁꯤꯅ ꯑꯃ ꯅꯣꯡꯃ ꯆꯥꯈꯤꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯃꯨꯔꯤꯒꯁꯦ 이브닝 스낵ꯁꯦ ꯀꯩꯅꯣ ꯃꯥꯏ ꯈꯨꯠꯁꯥꯁꯦ ꯂꯨꯄꯥ 500ꯒꯤ 이브닝 스낵ꯅꯤ ꯃꯥꯏꯁꯦ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤꯇꯪ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝ ꯁ꯭ꯅꯦꯛꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯗꯨꯝ ꯑꯩꯅ ꯆꯥꯈꯤꯕꯁꯤꯡꯗꯣ ꯃꯇꯦꯛ ꯂꯧꯍꯧꯕꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯣꯃꯣ ꯑꯗꯨꯝ ꯆꯥꯏ ꯂड्डꯨꯁꯨ ꯆꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯒꯤ ꯔꯨꯇꯤꯟꯁꯦ ꯄꯥꯂꯛ ꯆꯥꯛꯁꯦ ꯌꯦꯡꯉꯨ ꯄꯄꯥꯅ ꯑꯌꯨꯛꯇ ꯆꯠꯅ ꯑꯩꯈꯣꯏꯁꯤꯒ ꯃꯅꯥꯛꯀꯤ ꯑꯩꯈꯣꯏ ꯄꯥꯎꯅꯝꯒꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯂꯩꯔꯛꯄꯅꯤ ꯁꯤꯒ ꯂꯩꯔꯦ ꯁꯦ ꯉꯧꯗꯣꯏꯅꯤ ꯁꯤ ꯁꯦꯝꯃꯅꯤ ꯁꯦꯝꯃ ꯉꯧꯔꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯄꯄꯥꯒꯤ ꯆꯥꯉꯝꯗꯕꯅꯤꯅ ꯂꯥꯕ꯭ꯔꯥ ꯇꯥꯏꯞꯇ ꯈꯦꯆꯤ ꯑꯗꯨꯒ ꯉꯥꯃꯨꯁꯨ ꯂꯩ ꯑꯗꯨ ꯃꯇꯧꯅꯤ ꯌꯦꯡꯉꯅꯤ ꯒꯤ ꯃꯊꯦꯜꯁꯦ ꯌꯦꯡꯉꯨꯁꯦ ꯌꯦꯟꯗꯦꯝꯁꯨ ꯍꯥꯞꯄꯦ ꯌꯦꯟꯗꯦꯝꯒ ꯀꯩꯅꯣ ꯑꯣꯔꯣꯜ ꯊꯣꯡꯕꯅꯤ ꯆꯅꯥꯒ ꯄꯥꯂꯛꯀ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯨ ꯉꯧꯔꯦ ꯁꯤꯒ ꯁꯤ ꯊꯕꯤ ꯆꯤꯛ ꯆꯥꯗꯣꯏꯅꯤ ꯃꯀꯨ ꯈꯣꯛꯇꯕꯤꯗ ꯌꯨꯝꯗ ꯍꯦꯛ ꯂꯩꯅꯤ ꯄꯄꯥꯅ ꯊꯕꯤꯁꯦ ꯀꯌꯥꯝ ꯅꯧꯋꯤ ꯌꯦꯡꯉꯨ ꯈꯨꯅꯧꯁꯦ ꯆꯤꯛꯇ꯭ꯔꯣ ꯃꯤ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯑꯣꯔꯣꯜꯂꯦ ꯄꯄꯥꯅ ꯌꯦꯟꯗꯦꯝ ꯃꯀꯥ 2ꯒ ꯂꯦꯜꯂꯛꯄ ꯃꯀꯥ ꯑꯃꯅ ꯌꯦꯟꯗꯦꯝꯒꯤ ꯂꯦꯜꯂꯦ ꯃꯀꯥ ꯑꯃꯅ ꯍꯣꯡꯉꯨꯒꯤ ꯈꯪꯗꯅ ꯑꯁꯤ ꯌꯦꯟꯗꯦꯝꯒ ꯍꯣꯡꯉꯨꯒ ꯊꯪꯅ ꯂꯩ ꯌꯥꯏ ꯑꯗꯣ ꯍꯣꯡꯉꯨ ꯃꯀꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯌꯦꯡꯉꯨ ꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯅ ꯄꯄꯥꯁꯦ ꯃꯀꯥ 3ꯈꯛ ꯆꯥꯔ ꯃꯀꯥ ꯑꯃꯈꯛ ꯃꯥꯅ ꯃꯃꯥꯗ ꯍꯥꯞꯆꯤꯟꯕꯗ ꯃꯀꯥ ꯑꯃꯁꯦ ꯍꯣꯡꯉꯨꯒꯤ ꯇꯥꯈꯤꯗꯅ ꯃꯃꯥꯁꯦ ꯃꯃꯥꯁꯦ ꯍꯣꯡꯉꯨꯒꯤ ꯇꯥꯒꯦꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯂꯦꯡꯃꯟꯈꯤꯗꯅ
အဲ့ဒါစားတယ်ဘယ်လိုလဲကို 그럼 이제 신경 가냐마는 비디오는 ai đừng mang gì từ lôi để đây được papai sih saya makan ini doang mana jadi dia mana masak semana deh ဘာကဆိုင်ကကလာဒီတော့ makai mini makai doang mana nih ngorong ngomong ya mana sih semai tahu ya pak sih sih gimana tuan thang bahap kaya pak အနိခါခေါင်းမနေတော့ဂျင်းတယ်မကရ sih makak sih mari tuh ya pak matun gi makak mari ke hap kaya pak makak sih mana sah kaya pak sah loh ini pak sak sangam dari sak kalak pada jadi dia mana papa na happy ya nuk celu pada bang mau gitu naนี่นั่นเลี้ยงนั่นเลยไอ้น่ะปักมาตัวหนอนนี่ไงป้าป้าสมาขายไอ้หนอนเลยนี่ไอ้น่ะที่ย่างมาเฮียตัวละสักใครปะแต่ไอ้เผาได้สักกันน้ำตาขวดเล็กขนาวกันนะกงก็เฮีย ဒီဝါခန်းလို့လေ ว่าเขาเหมือนตีเนี่ยคงงูกี่มาฮีนี่เด้อน่ะน่ะไอ้เงาทงตัวละซ่าเลยมันมาอังสิลีลาเลยนกมาสินี่มั้งยามเลี้ยงเอาอ่ะเอ้ย Ay, banglaw na. Jadi makan mana beras ya tahu sih udah saya dah lah. ဂျင်းတယ်ဒီမိုင်းလုံးတော့ Right. ဂျင်းတယ်ဒီမိုင်းလုံးတော့ Masalah tak kita nalu nih ling apa sih Nah, matulog pa station ko. Station. ဘယ်လိုလဲ Nandi. kamu tuh yang ဘယ်လိုလဲ saya belum dah apa Papa maya na baga maya pa no kare sih maya pu bai maya na le baga maya pa မှန်တော့ sira ai ma pi ga oro oro ta ai nok pa da Makagi dakong sila mari kay mo masiloy bang naw. ဟာတယ်ဒီ hat Ay, daktan na pang gawin hidak pamay matutag. hello ini Liyan mo na niya. Think I've been here before.